Manipur Top Channel gi maikei gi maroi bi ipausing myam da thamjari ahanbada Thangkholen gi khunjasing sang silibu matam kakta lambi thingbi khongjang handongna ba koto gi apple gi akhidre Liang mai Kabru Range Women's Union Cookie Volunteer Kran Naga Nupi ama tathi ta wena torombi gi mayukta Kangpok pi ga Suchampur ga phawna ba lambi Thangkholen area ra thingjinduna thambagi khongjang wari sanabada yana ba purakpangam khidre Union asigi maikei degi thawdo asida senari ba mara laiba miyoi singadu puthok apology to hongada banari Nagagi Nupi lup asigi maikei degi makoina sathari matam kaktaba lambi thingbi khongjang asi hando ohaiba tarabadi Naga Nupi ama phuramle senaba miyoi amadi thawdo asigi khujil thorang tawbada senari el mulai gi ningthau Thangkholen amadi lairon gi ningthau Haopu ani bu wari sanabada yohongada bani haina takshinduna lakhibani Laimakong Area Protection Committee amadi Wi-Fi People's Council ani issue asigidama kimatana wari sanana honabada Liangmai Kabru Range Women's Area na makoina pamliba miyoi sing yaudravadi wari sanabagi kanaba leiti haiduna yarakidabani ningsingba yabadi Sakmakhan Khunpu Masangram ke Longriram Puirong hair Kangnari Lambi Saru asi Powerga Suchampur amasum Kangpokpi district ani Pawnaba Kukizo community ki waina yamna maru Lambi amoiribani Mara sida Thangkholen Palace authority ki maikei Lairon Khunaugi maikei January mapan thadoraki pasirolamagi matangda Koki singi masil thiba du sabab phalakri Haukiba January tereta victim oiribi Liangmai Nupi edu masagi lamda JCB sizinaraga yumpham thonana thorang tawduna leibani Maduda El Mulai gi sip Thangkholen amasum Lairon gi sip Haopu ani na lusingba Koki volunteer sing lakla kihanduna yumpham thonbagi thawadu lefan gibani Thawdo aduda Liangmai Nupi eduna mahna yumpham thonana thorang tawriba lamadu nagagini Masida kuthingzilakpa tawgano haina khangalubada Koki volunteer sing adu satkraba matung January 9 amuk Koki volunteer sanirom puraga lakhibani tungda masing yamlab Koki sing aduna Naga Nupi amana masagi lamda yumpham thonba du yaro heduna athingba piramkhibani madura Koki ga maitai ga lan soknari marakta Longringamda yum sanaba yumpham thonba asi tawgano haina khangalamkhi Madura Liangmai Nupi eduna Koki ga maitai ga lan soknaraga Naga gi yum sabada kari gi thinglibano haina hangki amasum phone video recording toksinki Madura Koki volunteer sing aduna Nupi edu gi phone mullaga thugairamkhi Madura phone aduda yawba wari sanakibagi audio recording adudi Thangkholen Palace authority gi makhuta lairi Thangkholen Palace authority ga hauju wathok oiriba Naga Nupi amana mayum sanaba yumpham tholib lam adugi matang Koki singa yanakibu wapama mata laiti SDO amasum OC Laimakong yauna wathok oiriba lam asigi matangna wari sanaduna yanaba ma purakhi haidibu wapam asi Koki masa Laimakong PS ki OC siga lautungaraga sanabali lani Lairon gi ningthawni hairiba mapu asi haujiksu Naga gi lamda wairaga leiba miyoi amani maram asina makna lamgi mapune haibi yabigi hak amata leite hairinasu pausda makhatana phongdorakli Atopa pawmana khunjasinga muknarakpadigi hongbaida hanglamba AR gi temporary camp namduna hongdokre Kamjong district Hongbai village ta matam khrani gi oina hangba Assam Rifles ki kangbuna ngarang khunjasingna yum sanaba tata trak amada purakhibu u phajingkhibaga mari leinana khunjasingi asawi haulakpadigi mapamadu da post hangduna leiramba Assam Rifles ki amadu namduna hongdohankhre hanadigi hauna suhariba Assam Rifles ki post asi khunjasinga toina muknaduna lakhibani Wathok aduga mari leinana ngasi nomaijing numiki ayukta Kamjong district ki deputy commissioner amasum superintendent of police Loinana Assam Rifles ki brigadier Sandip Singh amasum Thangkholen gi CSO singi lusingba ama yauna wari sanaraba matung yanaba purakpadi Assam Rifles ki hongbaida hanglamba camp thopsilaga personal singa si satkibane hiramasiga mari leinana lakliba ningthokaba numita urkhul headquarter atopa mifam amasu pangthoktuna makhatana khanagadari Thangkholen aji katam naulongi president ke Jasui gi maikei Phongdokhibana Kamjong district ki Thangkholen block ta leiba Hongbai village ta hangdokli AR gi temporary camp adu numaijung numita lakthokre camp adu leramba Assam Rifles ki kangbu mapot masai yomno khul thadok tuna satkre hari fresh ta phangba pawgi matu inadi Hongbai village ta leiba Assam Rifles ki kangbuna maram chadana miyamda awaba kya phibadigi ngarang kasom Kholen block ki miyamna Assam Rifles ki temporary camp adu da thomjinduna yekhai thugai tawkiba masum makhoi gi pochai kya mai thaduna maphamadu leiba yaroi haina akanba pressure tawbadigi ngasi
Kamjong DC SP amasum Assam Rifles ki Brigadier yauna wari sanaraba matung KM adu hongdokibani garang khunjasing akanwi hoksang singkhibadu Kamjong District ki ASP na matam sana pau phanglabasu irang thokliba mafam adu yauna jangchinna bo honabada lambi ki mafum kyada khunjasing block tawduna thamkhibadagi jangchinma ngamkhidi maduna maram oiraga AR gi kangbu sing adu khudong thiba mai unakibani mafam adu Assam Rifles ki kangbu aduna leibada safety oiraktabana maram oiraga ngasi mafam adu gi hongdorakhiba oigani hairi mara sida Assam Rifles ki makeidigi Thangkholen block ki miyamna AR na khunjasing ayat apan pire haina shirakliba maral yaning da phongladuna hongbai da u puduna lakpa gari ama check tawduna yengmada u yoramadagi phajinduna thamkhi madu gari adu purakliba u singadugi mari leinaba che sang singgo amata yoroktabadagi phajinduna thamlubane adu kanagumba kharana miyamna insinduna Assam Rifles pu hongbai digi chakhinaba honarakibani hairenesu pausida makhatana phongdorakli Makasa tarakpo ina topa marueba pau kranamo Thangkholen Belazer singna German road ta sathariba blockade handokpina ba kotu na haijakre Kangpokpi district ki Thangkholen liangmai naga matai manau anina yum sana ba JCB sijinaduna leveling tawringaida lailon wifi khuldagi kuki kullom lak thugai yai khai toramba masum phuramle gi thawdoka madi leinana Kangpokpi amasum Chusampur district ani phaunariba German road hariga khangnaba lambi asida Thangkholen gi khunjasingna matam kaktana thingjinbagi khongjang jangshiliba sibu handokna ba kotu gi mekedi gi apel tawkhre kotu gi sirolamana haidibana Thangkholen gi khunjasingna lambi asida matam kaktaba blockade chathariba akan mamong yaningde lambi asi Kukizo community gi hingba sangbaga mari leinaba yamna maru oiba lambi amani lambi asi haujik chathariba Thangkholen amasum lairon wifi village ani gi marakta lambi oiba yenaba ma leiriba siga mari leinana Thangkholen gi khunjasingna thingjinduna thamkiba maram sadi lambi thingliba tawpham sungthok thoktaba amani hai Kumza English singani ga kungo humdogi me ahumdagi Manipur irang horakhiba sidagi Kukizo community na Chusampur amasum Kangpokpi district anida khundariba Kukizo singi marakta satok sin yanaba sokthaba naidana hotnaduna lakpadagi lambi asi phaunaba ngamani adubu lambi asi gi mayai sabukta blockade taksinduna leiba sina Kukizo kangbuna hanadagi awaba mayunaduna lakliba sibu hena saithing pire maramasina Thangkholen gi khunjasingna khudakta blockade asi handokpiu hairi Organization asigi makeidigi mari leinaba khudimangna santi oiba mongda wari sanaduna yanadaba leibasing yasinanaba purangnaba honasi yanadaba ma leiba matamda kanagumba kangluk amatada awaba piba tawduna ingna singna mating pangnaduna loisinanaba honaminasi hairenesu pausida makhatana phongdorakli amaromdana lamdam asigi miyamna mapu oina thabak tawraba khaktara chapkhatkani horakham thigataba miyoisingi panthung mafam phakangloi mai pakloi se minister Agent khara ikhoibu sawalaga aruba aronmi information kya haido halaga track tawna bigi policy da saloi sasan tawbada secrecy amasum confidence maintain tawsangi lamdam asida lairiba mipum khudimana kathokpaga loinana mapu oina thabak tawraba kaktada sakhotpa purakani santi laigani harofam thigataba miyoi singi panthung lairoi pari puri khangdaba mina kaidawnungda su mai pakloi lamdam sida lairiba mipum khudimangna mana pamba lining salabasu aikhoge pari puri gi horakpam amasum satna lonsat kalaga satpasumloi mathang sahidagidi kaboi furuki oina pangthokliba gan ngai festival asi state ki thakta sangai heritage park ta pangthokna bonasi madugi damak sarkarna budget ta ehenba senpam haplagani haina ngasi sagol ban tera da leiba Ramji Kailong Ram Kabui Khulda Pangthokiba state levels ga ngai celebration 2025 hawdokpagi thoramda chief guest oikiba minister N Berena phongdokre mangna makhatana haikibada ga ngai festival asi sangai ethnic park ta pangthokpana nationwide oina madugi affection amasum exposure ama phangani lining di magi apabada satlabasu aikhoiga horakpham nat amasum satnabi singdi kalag satpa yaroi मान हनना बोहना बस सुमलोय हरौ फम लेतबा मीगी पंथुंग माथुंग सारोय पारी पूरी खंगदबा मीना तोरक थबक थोरम सिंग माय पाकलोय अदुबो आइखोय करिगुंबा कांदा हरौ फमसी हे काउथोकपगुम तौगी मसी सुमदबा मनी जेलारोंग सिंगी मरकसु लियांगमै जेलियांग काबुई हाइना कंगलोक क्या थोकना खाइदोय अदुबो आइखोयगी मियेंगददी काबुई हाइबिसिदा अमत ओइबा मियेंगदोय लमदम सिदा लैदिबि येलो फुरुप सिंग असि अपिकप फुरुप सिंग ओइबना अमगा लोइनमक मरि लैने मोइरांग कांगलै रोल यावरिबा कबुई सलांग माइबा लाइगा मिगा समनरेगे मतमगी वरिनी मदुरा मैते अमसुम कबुईगा लैनरम मरि अदुगी खुंगुल लीनबा अखोय कनाम थोनथि कबुई सलांग माइबा बु
mafam wangna thangatuna pukhatnaba honadi masi punamaki oina laibak thibani lamdamsida lairiba mipum khudimangna thabak tawba matamna kathokpa amaga loinana mapu oibagi wakhalonda daita lawna tawhaningi thabak khudimak chief minister na tawjakhini haina leibi yaroi manipur asi ekhoi punamaki lamni ekhoi punamaki state ni mapu oina thabak tawrabadi pamu basu laigani ngasi sarkar sina umang kanana bo honari bese lanai nati ngasi ge masum tungi mirol gi damaktani nesar da ekhoi na kaidanung da singna ba tawroi dabane ngasi california da asoba maihaulang pokthokuna misi mina amasum sauna ama ata thokli bese universe asigi history da ahan boigani ekhoi na nesar bu singna duna thabak tawba umang wamang kya maru kokthokpana state asida mamang da amukta oikhidriba mongda thangna ahumlak isaw mai unaki masi punamak sing asi mapu oina thabak tawdabagi mahini sakar sina tawriba thaba asi iramdam kansi jati kansi habani state asida haujuk thoklibi irang asi schedule tribe demand gi mayokte english singani ga kun ko humda gi me uhum su champu du sakhi rally edu dagi haurak phomoi khi habani manung da hidden agenda kaya ama legani so group amada CLP hibaga mari lainana sakar sida allegation kya tawriba dugi matang la minister na hakibada so gi pisto asigi damak monitoring group ama lairi masida state amasum central government gi mute sing yauribani madura onsin duna pakum khumlubagi kana baliti hanakte ikoi dana opposition gi mekedi gi sainana india gi ngam khai gi sarukta kilometer ani hena lakshin kri habi allegation amaga mari lainana army sipna phungdo ki wafamda agent khrana india government asi sawalaga madugi aron athupaya adu track tawnaba khonaba policy leramgani madura pakhum piru ba yabanati agent oina lakpo oigani haina phungdo ki wafam adu boning singladun minister na makhata na hakibada sarkar ama salaibada masigi secrecy amasum confidence laigani opposition su group amada CLP khre haina sidiba maraladu maram chaba platform amadigi clarification tawgani sarkar gi oinadi sakho thorang da miyeng thambaga loina thamlaga thabak paikani ngarang maksu sanapati district ka sakho thorang gi thabak sing paikhanaba project kya lakthok lamkhre ising gi awab mai unabigi khulhong ba horamlaba tamenglong district hojikti ising khwai digi nungai ba district ore khongsang digi tamenglong phau bu satpada pung 3 changlam badung asidi pung ama phadre oripo kangsu brota tamenglong yauna ba lambi semli basi mamangi matamna thabak sudana sel lakthokhi bedagi thengdakhibane lambi asida sagadaba thong ama wadi thong sing adu istena saragani lambi asi mahul road phawraga guwahati satpara pung 9 dagi hena sangharoi moirang ethnic park ta lupa crore sama sangna yellow trap kunthraga manga sigi stall sana batawri imphal east ki kaikol lupa crore sam yankhai sangna yellow mi phuru khudi makiwa unity mall saba horai hairi ngasigi thauramadu power minister thongam biswajit water resource minister awangbo nimai nungba kendra ki MLA su oidiba hill area committee ki chairman Dipu Gangmai Tamenglong kendra ki MLA Zamhenlung apamai Pasoi kendra ki MLA Sapam Keba masum Wangkhai kendra ki MLA Thangjam Arun Kumar su dais tapam ki Makasa tharak poina to papaw khra namu security agency sing na lawriba role kari no haiba thikarba mathok tari kokomi NSCN thasi ki taraga mathuri thadorak pa sirolam da phongdo ki buwa phom coordinating committee on manipur integrity kokomi na lumna lawbaga loina manipur gi hausi oriba conflict asi da security agency sing na lawriba role asi kari no haiba sabsana khangna athuba matam da independence inquiry se thaba mathok tari haina phongdorakli kokomi gi sirolam na hai thasi ki taraga mathuri NSN IM na thadorak pa sirolam da urkhul gi SP na koki militant sing sagot le haiba wafam thamladuna haukiba sahi english singani ga kunga mari gi December taraga nipan SP urkhul gi SP kartik na posai thanna yawa shaktiman truck ani amasum pickup mini truck ani mulhang ko ki beles ta leiba CRPF te thiluna ba police personnel sing no order toki aduba vehicle sing asida GI sheet amadi seng bag singna mathak thanglaga makha thangbara khangandana atopa polam sing material sing hapani adubo police personnel sing aduna escort tawraga shaktiman truck ani amasum pickup mini truck ani edo molhang kuki belas yaukshilakpada CRPF ki mohor kuki militant sani rongai duna leirambaga loinana gari sing aduna yarokliba polam sing adu loina maklautaki matam aduna police personnel sing adu ngahak ingakna kari suhai bangamdana leki thawdo osimakna su Central Government kuki militant sing the material sing amadi logistic support pi di haiba mayek singale
Mamangdasu Center Government Cookie Militants in the Lupa Million Kiagi Mating Piki Hainasu, NSN Ayungi Siro Dona Fondo Kibane. Maramasuna Manipura House talk liba conflict as the security agencies in the low river roll a Sicarino Heba, Sapsana Kangdonava Atubomatam the Independence Inquiry over Matautare Heba, Wapam Koko Min Fondo Rodona. December Taragani Pangi Taudu Mari Lane CRPF the Pig of Polam Sinkarigi. Militancy stronghold Thaidoc Libano, Hairi Tabadu Satanaba Kanana Ayapa Pibigamadi, Masigidamak Kanadigi Kanaba Pangwagi Lunana, Asuguma Lautuna Vigitabak Matuna Tondanaba, Karikara Makongtang Lakotani Haiba, Home Ministry, Security Advisor Amasum DZP na Manipur Miamda, Kangan Gadavani Hanasu, Koko Mina Takshilakli. Amaram dana Cycle Rally for Climate Action Pangtokre. Ahanba Epicons NE 2025 ki sarugam oina Association of Healthcare Provider India Manipur Chapter na sindana Cycle Rally ma kanglagi nung suktangba hojang dagi lamtharaga Manipur University faw sakre Cycle Rally lamthabagi thoramaduna Manipur University ki BC Professor N Lokendro Babina Group of Company ki CMD Dr. T.S. Davali, Mother Care Children's Hospital and Research Center ki CMD Dr. K.S. Ratan Kumar Masum, Rajmiristi ki CMD Dr. Hais Rajen Sarugyakhe nasu, Paus ta makatana fongdorakli. Secretary to the Association of Healthcare Provider India Manipur Chapter amasum Indian Medical Association imagi Healthcare Profession sing miyoi samaromna Secretary to the Sarugyakhe. Loshilakpo ina thazine paung tang memna tentak na thamjage. January ki tang tara ganithu English singani ga kunga manga da haibedi ngarang sarauna numidang ki pung 3 muk taba matamda Senapati district ki manung sanma Maremei village ta inhuman oiba mawongda nupi taru amasum nupani da attack sa tharam hairi canistic na phuba amasum weapon bat na suba kawa phuba na tawba sa tharamani hainasu thajane ngoriba paus na makata na su fongdorakli makata ba sabsaba update myam punang ngai minase na channel sigi mekeri gi myang em phamna makata na thamjari aduga tandang na sumna myam na thamjaramge haujiku ina di myam paus su matang se lusinjarage masum myam pun anau update ngai minase na channel sigi mekeri gi myang em phamna makata na thamjari